Argentinagi Rosarioda 24 June 1987 da pokiba Lionel Messi na Ballon d'Or award nipalak phangduna mahakki talent adu world sinba thungna khanganki. Mahakna 2012 da 91 goals score tawduna chahi amada khwaidagi masing yamna goal score tawbagi record thamki. Mahak chahi 32 da Barcelona's Youth Academy da join tawduna sanaba hauki. Messi asi UNICEF Goodwill Ambassador amasuni mahakna goal score tawba khudingi atiyada makhunna thiliba asi goal adu mahaki laikhidraba mabokta dedicate tawribani. Lionel Andres Leo Messi samna Lionel Messi haina khangnaba Argentinagi professional footballer asi June 24 1987 da Argentina da poki. Mahakna world gi top male player gi award Ballon d'Or award nipalak phangki. Award phangkiba chahi singadudi 2009 dagi 2012 phawba 2015 2019 2021 amadi 2023 ni. Mahak asi matam pumbagi oina greatest soccer player ni haina singthane. Mahak la pulga haina su khangnei. Masi mahakki yamni active oiba amadi spin na maram oiragani. 2022 da Federation International de Football Association samna FIFA World Cup Argentina na winner oibada mahakna asawa thaudang lokhi. Mahak asi forward ama oina sanaba amadi Major League Soccer Club amadi Argentina national team animakki captain oiba footballer amani. Lionel Messi gi mapagi maming George Messi amadi mamagi maming na Celia Kukitini kawi. Mahaki mapabung George Messi asi steel factory amadi manager oina thabak tawi amadi mahaki mama Celia Kukitini na magnet manufacturing workshop amada thabak tawi. Messi asi masagi sahi 32 surakpada La Masia da leiba Barcelona's Youth Academy da join tawrami. Mahakna 2012 da 91 goals sanduna khwaidagi yamna goal sanbagi record holder oiki. Masagi sahi 32 surakpada Messi gi family asi Barcelona da onglaki. Masigi matungda mahakna FC Barcelona gi under 14 team da sanaba hauki. Junior team gi oina 14 games sanabada mahakna 21 goals score tawba ngamki. Masidagi yamna thuna mahak higher level team singda sanaba horakhi. FIFA World Cup Golden Ball anirakhanna winner oiba player asi Lionel Messi khaktani. Award asi tournament gi best player da piba award ni. Mahakni award asi phangkiba chahi sing adudi 2014 amadi 2022 ni. Mahakna goal score tawbu khudingi makhunna atiyada thilliba asi mahaki goal adu mahaki laikhidraba grandmother da dedicate tawribani haina mahakna phongdokhi. Masigi maramdi mahakna football sanaba asi mahaki mabokna yamna pungning thawatpirami. 45 team trophy ga loinana professional football gi history da Messi asi khwaidagi decorated player amani. Mahakna 474 goals sanduna La Liga da matam pumbagi oina leading scorer ama oiba ngamki. Aduga amuksu Barcelona gi damak single club amada 672 goals sanduna khwaidagi masing yamna goal score tawba footballer ama oiki. Mahaki height asi 5 feet 7 inches natraga 1.7 meters ni. Mahaki weight asina 148 pounds natraga 67 kg ni. Mahak mapangal kanba ningthina balance tawba amadi fielda versatile oiba player amani. Khong oina hainaba yamna thuba amadi ball ningthina control tawba player amasuni. 2021 da Messi na Paris Saint-Germain samna PSG da sign tawrami. Mafam aduda Kylian Mbappe amadi Neymar hariba superstar sing asiga pulami. Chahi adumaktada atopa Ballon d'Or phangki. Mahakna PSG teambu League 1 title phanghanbada chauna mateng pangki. 2023 da Messi na Major League Soccer gi Inter Miami join tawrami. Mahakna 2024 season da 20 goals score tawki. Masidagi mahakpu the league's MVP haiba mingthol asi piki. Lionel Messi 2017 da Antonella Rokukjoga luhongki. Mahakki Nupi asi mahakna football sanabada yamna pungning thawatpiba miyoi amani. Makhoi anigi macha nupa ahum leire. Macha nupa sing adugi mamingdi Thiago, Matteo amadi Sironi. Messi na Angang Oirikangi da nongma mahakki kada
matomta famduna che machet amaga kolom amaga paikhatuna karigumba wahi khara iba haurami ahanba wahi adudi Antonella haibani chithi eduda nupa macha aduna nupi macha amada sentence ama irami sentence adudi nongma soidana aikoi ani engage tawgani Messi amadi mahaki nupi Antonella makhoi ani ihana thengnakhiba asi Messi gi friend Lucas ki yumda Lucas ka loinana Sony game sanaringai dani matam aduda Antonella changlaktuna karigumba khara chana ba hairami Messi na ikai manduna kari mata khumlamde makhoi ni gi sidi love at first sight kai dunini matam aduda Messi chahi 9 ta ngairi amadi Antonella na chahi 9 ta suri Messi na mahaki marup Lucas ta nupi macha adu kanano hanglami mahaki marup na nupi macha adu mahaki cousin ni mamingna Antonella kawi haina khumlaklami numit adudagi Messi amadi Antonella marup oiki madugi matungda Messi na Antonella uba phangnaba mahaki marup Lucas ki mayumda toina salami Messi na yamna toina Antonella da chithi irami mahakna yamna toina asumna hairami makhoina hayeng chawraklaba matamda Antonella asi mahaki girlfriend oigani masigi matungda makhoi ani achetpa mari leinakhi makhoi ani gi mari asi Messi na sahi 12 surakpa fawada kana amatana khanglamde Antonella gi marumna hairami madudi makhoi ani gi mari asi July 20, 2007 da khakta Antonella na mangonda phongdoklami miyamna khangnarakpana 2009 dani makhoi ani gi luhongba asi Rosario downtown building amadi Pullman hotel da pangthokhi luhongba duda football star kaya ama lakhi makhoi sing adugi marakta Luis Suarez Neymar amadi Colombian pop star Shakira ni Antonella asi wala sida khwaidagi maraibak phabi nupi ama haibadu oikhi maramdi mahaki angang oiringai gi nungsijaba adu luhongba phangjakhi taliba chahi haibadi 2025 asida US President Joe Biden na Messi da Presidential Medal of Freedom Award pikre asumna football gi journey da Lionel Messi asi mutpa nai roidaba sajik thaba amagum lehauragani